mayam gi nungai na bagi damak leijari ba Makhal Mathel Manipur channel na mayambu ikok no na khurumjari ngasi su mayam gi ngahak pathana bagi damak ta mamang thakta tahanjaki ba Manipuri horror story Khoidouwa hari ba wari adugi taruk suba tangkak mayam da khudol tamjari matawa sumna poina bagi yum da leiriba amai ba thoiba na hai bagi matungina mayam singa do tumin loina mak leinari aduga poina bagi masada changriba lightin heloina chenbagi thodu odusu kanada su haidotri amai ba abik sana na light tainaram badagi pharibani haiduna tumin leisinaki somdana kamdauri abik sana na aina tawba thabak khudimak makoina karimata khangkidraba fai ngasi ga hinga sidasu thajinduna magi poina ba haiba nupa macha adu ngawhongi magi mapana kaiduba ngambagi haibudu yengi mana ngamlibabu magi macha nupa aduna ngawna faina haribadu aina tawhonbagi mawongda wa ngangine mapa masa chap mani macha asina kyagi matik laknabagi haibudu khangba taida karamba ahaiba kanana makoigi mating pangduna aina tawriba thabak asi tawhanbagi phajan hanbagi haibudu tainabagi haibudu yengba tare mi usittaba na khoidi lemna khak tharoidabari aduga amaromdana aigi isa si handan khnung nungairaktribasna karigino aina sugumba thabak asida mayon sinkhiba sida tawriba chala athuba matamda magi poina ba haibasi laknaba yaba laknaba matungta ngasi nomuni ni asida losendabadi yari makhoi yasigumba tainabasi aingonda yamna mangjai punsi telidoribani aina angangsing sidagi aina lahoriba punsi asi yamarati nongmagi matam ninigi matam humnigi matam gumadari makhoidagi aina punna chupthoklabadi makhoisu pharoidoribani aina tawribase leibaki damaktani makhoigi sufaba aigi sufaba makhoigi sigadorpa punsi asuda adudagi aina somnagi noma khaktang lokthokbabu kayamu yamna kaibano hai hanta mukti khara yam lokthokaba yadri laikai asigi aingonda layeng biu hadun lakpa anaba phamsenaba amtang leiramlabadi phakranida madumna leiramlabadi magi punsi punamak khudakta chingthoktuna mabu khudakta aina lanbi gadoribani aduga magi lemahoriba chahi khara aduna aina lohogadoribani laikai asida leirami khudimak aina sigumlaba thabak ama tawi haibasi khara khangnarakpagumsu tawri hoida hei khangnaраklagana mayam pulap thupthingkhraga loire kaidaujarunege kanadi horen ahingda ponabagi masada tawudaba jingdu amuktabu sillaungkhige asumna khalaga amaiba abiksana mahakki imungda kari tawsige haiduna koro khaiduna thiba haukhre somdana kamdauri mera magi yum aduda makhatana kari amata tawrakhidraba adudi mahaksu mausagi matawgumna thabai khangsattanu khotana adumak leikhravani masiki matung numidangi matam mosallaklabada abiksana magi makut aduda phina chesenduna saba laidibi amaga sampra amaga loinana mahak parap thorakli asumna thoroknaga mahaki laisana pham oidiba jaga aduda thamle mahana nagyat tungmang kolelidnu jingi adubu kana amata udraba adadi maan thabakado pangthoklagi kradunna lewa mantra kaya sonduna haujikti mahana ngarang kauthokhiba heloyado amuk hanna kauthorakli matamaduta amaiba abiksana na hai ngarang gi nahana changba poinaba haiba misak aduda nahana amukasu mahaki sadongda changchinduna nangna mahaku sum sabamakai neikhaigedabani mahana waraba phawbada nahana patha haloidabani sige hairagana sijakisinu madugi damakta nahana matha saruganu madugi mahut aina haribase masidang taw hariba ponaba haibadu nahakna matik thokpa laknagadabani ko chalo ma hojik nang bunga yu leramlagani tumlam gera hiplam gera saram gera nangna thokpa mahak pulaknagadabani ko aduga thoduk asigi matangda ayudi chenalakanu phare chalo asumna hairaga heloyado thadokri heloyado amaiba thoibana ngak senno thamliba poinabagi manakta lakli
Asumna laklibasi numidangi pung 13 khara henjallaknaba 12 tachilaklaba matamni matam aduda poinaba yama nungaina tumduna leiringai matamni matam aduda poinabagi masa asi haifam khangdaba karinoma tawba horoklei matam aduda poinaba mikap khangthok thorakli mahana mikap thorokka matamda amaiba thoibana mahaki banakta leplaga leiramlei amaiba thoibada natana mahaki haibadi poinabagi mapabungsu leiramki matam aduda poinabana karino aigi sasida karinoma tawre haifam khangtana isasi yawna khoirangle haiduna poinabana mahaki mapabungda hairi matam aduda amaiba thoibana poinabada ibungo nang warasu wana ngahaktangdi khanglo ai thabak ado toroklagi asumna hayamlaga amaiba thoiba mapanda para thoki aduga mahana hana thorang tawduna thamlaba puram chiram mayam ama sumang ado thenduna kathorakli matam aduda poinabana yamna kana lauraga nokpa horakhi matam aduda amaiba thoibana khanglei hojikti mahaki masada thajanabagidamagta tharakhiba kablakhiba pot ado yokselakle haibasi masidagidi amaiba thoibana mahaksu lewatinwa khara tawraduna mahakna hanatagi sem saduna thamliba angangba phi amada mahakna lewa ama sonduna karigumba amabu kuku haiduna kauri adumna kaurakpa aduta amaiba thoibagi manakta karino khangdaba sahumbama paisilakli matam aduda imungda leiriba mioi khudimak karino manamama namida haiduna ya langnar khalakli masigi matung thoibana mahana kauribadu kauba hek loibaga mahana haujik changhalliba mahana kaurga hapchilliba phi angangba adwa mahana khudakta kisi kisanduna yomsinkhri aduma tawba hek loibaga amaiba thoiba poinabagi mapabungbu thurakli matam aduta poinabagi mapabung thokraga kari torobagi taw kari awatpa leirabagi haiduna hangakti matam aduta amaiba thoibana poinabagi mapabungda itaw haujikti aikoina amaiba tharakpa pot adu phajanduna thamli kai tawsike haibadu itawda hange haiduna kauthoroklibani hayeng nong hek nganbaga amaibado aikoigi sida sungsoi soidana thabak ado aina tawbani ayukta ngakpiu mahana thakhiba pot adu thadokpiu haiduna kaptuna haijararagadoribani matam aduta aikoina soidana khangdoklagani kanana tawribano haibado adumna hairakpada poinabagi mapabungna mahana karigumba adumna haiba lakrabadi aidi sunga ngakpiroidabani namduna dum hatok hangadabani haiduna yamna sauna sairi asomdana kamdori amaiba abiksana mahana thakhiba pot adu haujikti poinabagi manakta leiriba amaiba aduna phajinkre haibasi mahana khanglei mahakti poinabagi manakta amaiba thoiba kauba malei thoiba hariba amaiba aduna phajillibani haibasi khangbanati mahakki haibabu mahana thakhiba pot adu phajinkre haibasi katani mahana khangliba haibabu masidagidi mahak yamna matha sana kari tawsike haiduna khandun leiri masidagidi mahak wakhal amal aduna nuphe tawduna thabak ama paikhatpa horaklei asomdana kamdori poinabagi manakta leiriba amaiba thoibana mahaki phi angangba mana kupsinduna yomsinduna phanunduna thamliba abiksana tharakpa pot adu mahana paisinduna khawda hapchilingai khanghauduna khawdo khanglum lumtharaklei khawduna khanglum lumtharakpa aduta amaiba thoibana karinoda khawasina khanglum lumtharaklibasina kariginone asumna khallaga mahak khawdo yanba ngamlaktabadagi leimaida thammi masidagidi amaiba thoibana su khanglei asomdagi pot asi na thoknabagi damakta lawthoknabagi tamukta karigumba khara honarakle haibasi mahana khanglei madu khanglakpadagidi amaiba thoibana phai khangaridana asumna hairamlaga mahaki khawrida yomsinduna yawriba angangba phi mayom ado tapna lawthurakli aduga poinabagi mapabung dawon sinduna itaw ising asengba khajikta pibiyu karino ma adagi toroklei aina su amuk
ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯣꯏꯅꯥꯕꯒꯤ ꯃꯄꯥꯕꯨꯡ ꯍꯣꯏ ꯏꯇꯥꯎ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯄꯣꯏꯅꯥꯕꯒꯤ ꯃꯄꯥꯕꯨꯡꯅ ꯑꯃꯥꯏꯕ ꯊꯣꯏꯕꯗ ꯄꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯣꯏꯕꯅ ꯏꯁꯤꯡ ꯑꯗꯨ ꯂꯧꯁꯤꯜꯂꯒ ꯏꯁꯤꯡ ꯑꯗꯨꯗ ꯂꯦꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯈꯨꯠꯅ ꯈꯨꯖꯣꯛ ꯏꯁꯤꯡ ꯑꯗꯨ ꯀꯜꯂꯒ ꯐꯤ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯑꯃꯥꯏꯕ ꯑꯕꯤꯛꯁꯅꯥꯅ ꯊꯥꯔꯛꯈꯤꯕ ꯄꯣꯠ ꯑꯗꯨꯕꯨ ꯐꯥꯖꯤꯜꯂꯤꯕ ꯑꯉꯥꯡꯕ ꯐꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯏꯁꯤꯡ ꯑꯗꯨ ꯈꯤꯛꯆꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯁꯣꯝꯗ ꯑꯃꯥꯏꯕ ꯑꯕꯤꯛꯁꯅꯥ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯤ꯫ ꯀꯔꯤꯅꯣ ꯈꯪꯗꯕ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤ꯫ ꯃꯁꯥꯗꯣ ꯆꯣꯛꯊꯕ ꯑꯃꯗꯤ ꯆꯩꯅꯥꯈꯣꯜ ꯐꯥꯎꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯃ ꯇꯧꯔꯛꯄꯗ ꯑꯕꯤꯛꯁꯅꯥꯅ ꯑꯩꯅ ꯑꯔꯥꯏꯕ ꯈꯔ ꯇꯧꯕꯁꯤꯗ ꯑꯁꯣꯝꯗꯒꯤ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯃꯥꯜꯂꯤ꯫ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛ ꯃꯁꯤ ꯉꯥꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯔꯝꯂꯒ ꯑꯕꯤꯛꯁꯅꯥꯅ ꯈꯨꯗꯛ ꯑꯗꯨꯗ ꯅꯣꯡꯊꯥꯡꯕꯨ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯇꯤꯌꯥ ꯄꯨꯝꯕ ꯑꯃꯨꯕ ꯂꯩꯆꯤꯟ ꯃꯄꯩꯅ ꯀꯨꯞꯁꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯅꯣꯡ ꯈꯥꯛꯄ ꯂꯥꯎꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯃ ꯇꯧꯔꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯑꯃꯥꯏꯕ ꯊꯣꯏꯕꯒꯤ ꯃꯅꯥꯛ ꯑꯗꯨꯃꯛꯀꯗ ꯑꯔꯪꯕ ꯑꯉꯥꯟꯕ ꯕ꯭ꯔꯖ ꯑꯃ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯁꯦꯠꯊꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯩꯃꯥꯏꯗ ꯊꯝꯂꯤꯕ ꯑꯉꯥꯡꯕ ꯃꯌꯣꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯕ꯭ꯔꯖ ꯑꯗꯨꯅ ꯊꯥꯕꯗꯒꯤ ꯅꯣꯡꯊꯥꯡ ꯑꯗꯨꯅ ꯄꯥꯟꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯐꯤ ꯑꯗꯣ ꯕꯨꯔꯥ ꯑꯣꯏꯅ ꯀꯥꯊꯦꯛꯇꯨꯅ ꯆꯥꯛꯊꯦꯛꯂꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯈꯤꯕꯒ ꯁꯣꯝꯗ ꯄꯣꯏꯅꯥꯕꯗꯣ ꯃꯁꯥ ꯑꯗꯨ ꯇꯞ ꯃꯈꯩ ꯊꯔꯣ ꯑꯣꯜꯂꯝꯂꯒ ꯆꯤꯡꯊꯦꯛꯇꯨꯅ ꯂꯥꯛꯅꯈꯠꯂꯛꯂꯤ꯫ ꯃꯁꯥꯗꯣ ꯂꯣꯡꯊꯦꯛ ꯊꯦꯛꯀꯠꯂꯒ ꯃꯃꯤꯠ ꯑꯗꯨꯅ ꯉꯣꯔꯣꯡ ꯑꯣꯟꯈꯠꯇꯨꯅ ꯃꯁꯥ ꯁꯣꯔ ꯐꯨꯟꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯀꯟꯅ ꯁꯪꯕꯗꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯅꯃꯛ ꯉꯪꯁꯪ ꯉꯥꯡꯂꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯣꯏꯕ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯄꯣꯏꯅꯥꯕꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯄꯣꯏꯅꯥꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯄꯣꯏꯅꯥꯕꯒꯤ ꯃꯁꯥꯗꯨꯅ ꯑꯣꯏꯔꯝꯂꯤꯕ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗ ꯑꯃꯥꯏꯕ ꯊꯣꯏꯕꯅ ꯌꯥꯝꯅ ꯀꯟꯅ ꯃꯗꯨꯕꯨ ꯐꯥꯊꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯪꯂꯝꯕ ꯅꯣꯡꯁꯤꯡ ꯑꯃꯗꯤ ꯈꯥꯛꯄ ꯂꯥꯎꯕ ꯇꯧꯔꯝꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯁꯣꯝꯗ ꯑꯕꯤꯛꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏ ꯅꯪꯒꯤ ꯉꯁꯤꯒꯤ ꯅꯊꯧꯅ ꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯦ ꯂꯥꯎ ꯃꯣꯏꯒ ꯃꯥꯟꯅꯕ ꯍꯧꯅꯗꯤ꯫ ꯑꯁꯣꯝꯅ ꯑꯕꯤꯛꯁꯅꯥꯅ ꯄꯣꯏꯅꯥꯕꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯍꯦꯂꯣꯏ ꯑꯗꯣ ꯑꯃꯨꯛ ꯀꯧꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯀꯧꯊꯣꯛꯈꯤꯕꯗꯒꯤꯗꯤ ꯄꯣꯏꯅꯥꯕꯒꯤ ꯃꯁꯥꯗꯣ ꯀꯔꯤ ꯑꯃꯗ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯁꯥꯗꯨꯗꯤ ꯆꯣꯛꯊꯃꯟꯈꯤꯕꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯊꯣꯏꯕ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯑꯕꯤꯛꯁꯅꯥꯒꯤ ꯃꯊꯛꯇ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯃꯥꯏꯊꯤꯔꯤ꯫ ꯇꯧꯕꯇꯕꯨ ꯄꯣꯏꯅꯥꯕꯗ ꯃꯈꯥ ꯇꯥꯅ ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯛꯀꯦ ꯈꯜꯂꯝꯕ ꯑꯕꯤꯛꯁꯅꯥ ꯀꯔꯤꯃꯠꯇ ꯇꯧꯈꯤꯗ꯭ꯔꯤ꯫ ꯑꯕꯤꯛꯁꯅꯥꯁꯨ ꯄꯣꯏꯅꯥꯕꯒꯤ ꯃꯁꯥꯗ ꯊꯥꯖꯤꯜꯂꯤꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤꯅ ꯃꯈꯥ ꯇꯥꯅ ꯁꯤꯒꯨꯝꯕꯁꯤ ꯇꯧꯔꯕꯗꯤ ꯂꯩꯕꯥꯛ ꯀꯨꯝꯍꯩ ꯑꯣꯏꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯈꯤꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯄꯣꯏꯅꯥꯕ ꯑꯃꯥꯏꯕ ꯊꯣꯏꯕꯅ ꯂꯥꯌꯦꯡꯕꯗꯒꯤ ꯇꯞꯅ ꯋꯥꯈꯜ ꯍꯟꯊꯔꯛꯇꯨꯅ ꯃꯍꯥꯛ ꯍꯥꯟꯅꯒꯤ ꯋꯥꯈꯜꯗ ꯍꯟꯖꯤꯜꯂꯛꯇꯨꯅ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯊꯣꯏꯕꯅ ꯏꯁꯤꯡ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯗꯨꯅ ꯏꯁꯤꯡ ꯑꯗꯣ ꯄꯤꯊꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯕꯤꯛꯁꯅꯥꯅ ꯐꯩ ꯈꯪꯒꯅꯤ ꯃꯥꯒꯤ ꯄꯣꯏꯅꯥꯕ ꯍꯥꯏꯕꯁꯤꯅ ꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯅꯦꯛꯂꯒ ꯑꯩꯕꯨ ꯑꯔꯦꯝꯕꯗ ꯋꯥꯍꯜꯂꯤꯕ꯫ ꯐꯩ ꯄꯣꯏꯅꯥꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯄꯥꯕꯨꯡꯁꯤ ꯑꯍꯜꯁꯨ ꯐꯅ ꯑꯣꯏꯔꯕꯅꯤ ꯃꯉꯣꯟꯗꯒꯤ ꯑꯣꯏꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯆꯤꯡꯊꯣꯛꯀꯦ ꯈꯪꯒꯅꯤꯗꯅ ꯃꯉꯣꯟꯗꯒꯤꯗꯤ ꯑꯩꯅ ꯑꯃꯠꯇ ꯈꯥꯛꯇꯅ ꯆꯤꯡꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯀꯥꯗꯅ ꯂꯥꯛꯂꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯣ ꯑꯩꯅ ꯆꯨꯞꯀꯗꯧꯔꯤꯕꯅꯤ꯫ ꯐꯩ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯌꯦꯡꯕ ꯂꯥꯛꯇ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯩꯅ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯆꯨꯞꯀꯦ ꯈꯪꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯕꯤꯛꯁꯅꯥ ꯃꯍꯥꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯂꯥꯏ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯗ ꯆꯠꯇꯨꯅ ꯇꯨꯃꯤꯟꯅ ꯍꯤꯞꯈ꯭ꯔꯦ꯫ ꯁꯣꯝꯗꯗꯤ ꯊꯣꯏꯕꯗꯣ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯄꯣꯏꯅꯥꯕꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯗ ꯍꯥꯏꯔꯤ ꯏꯇꯥꯎ ꯅꯈꯣꯏꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯅꯛꯅꯒꯅꯨ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯡꯄꯤꯗꯁꯨ ꯄꯤꯔꯨꯅꯨ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯈꯣꯏꯅ ꯃꯥꯏꯕ ꯃꯥꯏꯕꯤꯗ ꯅꯈꯣꯏꯅ ꯀꯥ ꯍꯦꯟꯅ ꯊꯥꯖꯔꯨꯕ ꯑꯃꯗꯤ ꯅꯈꯣꯏꯒꯤ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯄ ꯌꯥꯗꯕ ꯌꯦꯛ ꯁꯂꯥꯏꯒꯤ ꯃꯃꯤꯡ ꯃꯊꯥꯅꯆꯤꯡꯕ
ꯄꯥꯝꯕꯤꯗ ꯄꯤꯊꯣꯔꯛꯂꯕꯗꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯋꯥꯕ ꯇꯥꯔꯛꯀꯅꯤ ꯑꯗꯨꯒ ꯅꯈꯣꯏ ꯑꯩꯅ ꯍꯥꯏꯔꯝꯒꯗꯕꯗꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯑꯆꯧꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯁꯨ ꯅꯪꯂꯛꯀꯗꯧꯔꯤ ꯃꯗꯣ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯑꯃꯨꯛꯇꯪ ꯈꯣꯏꯔꯝ ꯊꯣꯛꯁꯤ ꯉꯁꯤꯒꯤꯗꯤ ꯑꯩꯁꯨ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ ꯃꯇꯨꯡ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯀꯥꯟꯗ ꯑꯩꯕꯨ ꯑꯃꯨꯛ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯎ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯣꯏꯅꯥꯕꯒꯤ ꯃꯄꯥꯕꯨꯡꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯥꯏꯕꯗꯨ ꯑꯩꯗꯤ ꯉꯁꯤꯃꯛ ꯍꯦꯛꯇ ꯄꯥꯡꯊꯣꯛꯅꯤꯡꯉꯕꯅꯤ ꯃꯥꯒꯤ ꯑꯕꯤꯛꯁꯅꯥ ꯍꯥꯏꯕ ꯃꯥꯏꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯌꯦꯡꯊꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯂꯕꯅꯤ ꯃꯃꯥꯡꯊꯛꯇꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯄꯣꯏꯅꯥꯕꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯗꯨꯅ ꯈꯟꯅ ꯆꯩꯅꯕ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯛꯇꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯄꯁꯤ ꯄꯥꯝꯂꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯊꯣꯏꯕꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯉꯁꯤꯗꯤ ꯐꯠꯇ꯭ꯔꯦ ꯍꯌꯦꯡ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯇꯧꯔꯁꯤ ꯉꯁꯤꯒꯤꯗꯤ ꯑꯩ ꯌꯨꯝꯗ ꯍꯜꯂꯨꯈꯤꯒꯦ ꯅꯈꯣꯏꯅꯕꯨ ꯌꯥꯔꯕꯗꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯁꯤꯗ ꯑꯣꯏꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯔꯁꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯄꯣꯏꯅꯥꯕꯒꯤ ꯃꯄꯥꯕꯨꯡꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯅꯔꯗꯨꯅ ꯑꯃꯥꯏꯕ ꯊꯣꯏꯕꯗꯣ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯄꯣꯏꯅꯥꯕꯁꯨ ꯃꯅꯥꯛꯇ ꯊꯣꯏꯕꯗꯣ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯕ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯗꯤ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯕ ꯃꯪꯀꯤ ꯃꯁꯥꯗ ꯂꯩꯍꯧ ꯍꯧꯕꯒꯨꯝ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯕꯅꯆꯤꯡꯕ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯄꯣꯏꯅꯥꯕꯅ ꯃꯄꯥꯕꯨꯡꯗ ꯇꯝꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯊꯣꯏꯕꯅ ꯄꯤꯔꯝꯕ ꯏꯁꯤꯡ ꯑꯗꯨ ꯅꯨꯡꯇꯤꯒꯤ ꯈꯖꯤꯛ ꯈꯖꯤꯛ ꯊꯛꯂꯕ ꯃꯇꯨꯡꯗ ꯐꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯐꯥꯊꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯁꯣꯝꯗ ꯑꯃꯥꯏꯕ ꯑꯕꯤꯛꯁꯅꯥ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯄꯣꯏꯅꯥꯕꯒꯤ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯄꯨꯝꯅꯃꯛ ꯆꯤꯡꯊꯣꯛꯂꯒꯦ ꯈꯜꯂꯗꯨꯅ ꯅꯨꯃꯤꯠ ꯑꯃ ꯄꯣꯏꯅꯥꯕꯒꯤ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯕꯤꯛꯁꯅꯥꯅ ꯄꯣꯏꯅꯥꯕꯒꯤ ꯏꯃꯨꯡꯗ ꯂꯥꯛꯄ ꯑꯗꯨꯗ ꯄꯣꯏꯅꯥꯕꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯛꯄꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯕꯤꯛꯁꯅꯥꯅ ꯄꯣꯏꯅꯥꯕꯗꯣ ꯉꯍꯥꯟ ꯂꯥꯏ ꯇꯤꯟ ꯎꯛꯅꯕ ꯇꯧꯈꯤꯕꯗꯨ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯅꯥꯕꯒꯤ ꯃꯃꯥꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯄꯨꯡꯐ ꯐꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯕꯤꯛꯁꯅꯥꯅ ꯂꯥꯛꯂꯤꯕꯗꯨ ꯑꯃꯅ ꯑꯕꯤꯛꯁꯅꯥꯅ ꯁꯨꯃꯥꯡꯗꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯄꯣꯏꯅꯥꯕꯒꯤ ꯃꯃꯥꯅ ꯃꯥꯡꯒꯣꯜꯗꯅꯤ ꯑꯃꯅ ꯃꯥꯡꯒꯣꯜꯗ ꯑꯃꯅ ꯁꯨꯃꯥꯡꯗ ꯉꯥꯏꯍꯥꯛꯇꯪ ꯐꯥꯎꯕ ꯐꯝꯈꯤꯁꯤ ꯍꯥꯏꯗꯨꯅ ꯑꯕꯤꯛꯁꯅꯥꯕꯨ ꯀꯧꯈꯠꯂꯝꯗꯦ ꯑꯗꯨꯃ ꯇꯧꯔꯛꯄꯗꯨꯗ ꯑꯕꯤꯛꯁꯅꯥꯗꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯃꯥꯒꯤ ꯃꯆꯥꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯄ ꯑꯩꯕꯨ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯇꯨꯅ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯐꯝꯁꯤ ꯍꯥꯏꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯝꯈꯤ ꯃꯁꯤꯗꯒꯤꯗꯤ ꯑꯕꯤꯛꯁꯅꯥ ꯐꯔꯦ ꯐꯔꯦ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯑꯕꯤꯛꯁꯅꯥ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯈꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯊꯣꯛꯂꯛꯄꯗ ꯊꯣꯡꯒꯥꯟꯗ ꯄꯣꯏꯅꯥꯕꯒꯤ ꯃꯄꯥꯕꯨꯡꯒ ꯊꯦꯡꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯅꯥꯕꯒꯤ ꯃꯄꯥꯕꯨꯡꯅ ꯑꯕꯤꯛꯁꯅꯥꯗ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯑꯕꯤꯛꯁꯅꯥꯅ ꯆꯨꯝꯅ ꯁꯨꯝ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯣ ꯉꯍꯥꯟ ꯂꯥꯏ ꯑꯣꯛꯅꯗꯨꯅ ꯇꯧꯈꯤꯕꯗꯨ ꯈꯔ ꯐꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯕꯅꯤ ꯑꯗꯨꯕꯨ ꯐꯤꯗꯥ ꯐꯥꯎꯕ ꯊꯥꯔꯛꯇꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯄꯣꯏꯅꯥꯕꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯏꯃꯨꯡ ꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯪꯂꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯃꯍꯥꯛ ꯀꯗꯥꯏ ꯀꯗꯥꯏ ꯆꯪꯂꯝꯕꯒꯦ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯂꯝꯕ꯭ꯔꯥ ꯌꯨꯝꯒꯤ ꯀꯗꯥꯏ ꯀꯗꯥꯏ ꯖꯒꯥꯗ ꯃꯍꯥꯛꯅ ꯆꯪꯂꯝꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯄꯣꯏꯅꯥꯕꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯍꯥꯛ ꯆꯨꯝꯗꯤꯡ ꯂꯥꯛꯂꯝꯕꯅꯤ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯣꯏꯅꯥꯕꯁꯤ ꯈꯔ ꯐꯔꯕ꯭ꯔꯥ ꯍꯪꯂꯝꯕꯅꯤ ꯑꯩꯅꯁꯨ ꯃꯍꯥꯛꯄꯨ ꯐꯤꯗꯥ ꯐꯥꯎꯕ ꯊꯥꯗꯕꯗꯒꯤ ꯁꯥꯎꯔꯝꯂꯒ ꯍꯟꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯣꯏꯅꯥꯕꯒꯤ ꯃꯄꯥꯕꯨꯡꯅ ꯑꯗꯨ ꯌꯥꯝꯅ ꯐꯠꯇꯕ ꯃꯥꯏꯕꯗꯨꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯐꯤꯗꯥ ꯊꯥꯒꯗꯧꯔꯤꯕꯅꯣ ꯊꯥꯔꯨꯅꯨ ꯑꯗꯨꯅ ꯍꯦꯟꯅ ꯐꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯕꯤꯛꯁꯅꯥ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯄꯣꯏꯅꯥꯕꯒꯤ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯁꯨꯝꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯁꯤꯡ ꯑꯗꯣ ꯆꯤꯡꯊꯣꯛꯂꯨꯈꯤ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯑꯕꯤꯛꯁꯅꯥꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯦꯡ ꯈꯔ ꯑꯃꯗꯤ ꯑꯃꯨꯕ ꯃꯩꯇꯥꯜꯒꯤ ꯃꯀꯨꯝꯁꯤꯡ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯃꯇꯝꯗꯣ ꯅꯣꯡꯁꯨ ꯌꯥꯝꯅ ꯃꯪꯂꯤ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯀꯟꯅ ꯁꯤꯠꯂꯤ ꯅꯣꯡꯊꯤꯅ ꯃꯪꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯕꯤꯛꯁꯅꯥ
ꯄꯣꯏꯅꯥꯕꯒꯤ ꯌꯨꯝ ꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯂꯒ ꯃꯍꯥꯛꯅ ꯄꯣꯏꯅꯥꯕꯒꯤ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯄꯣꯏꯅꯥꯕꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯑꯃꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯊꯛꯇ ꯃꯍꯥꯛꯅ ꯉꯁꯥꯏ ꯁꯦꯝ ꯁꯥꯗꯨꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯈꯤꯕ ꯆꯦꯡ ꯑꯃꯗꯤ ꯑꯃꯨꯕ ꯃꯩꯇꯥꯟꯒꯤ ꯃꯀꯨꯝꯁꯤꯡ ꯑꯗꯣ ꯆꯥꯏꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯍꯦꯛ ꯆꯥꯏꯊꯣꯛꯈꯤꯕꯒ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤꯕꯒꯨꯝ ꯂꯣꯏꯅꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯕꯤꯛꯁꯅꯥꯅ ꯀꯗꯥꯏꯗ ꯆꯪꯁꯤꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯌꯨꯝꯒꯤ ꯃꯅꯤꯡ ꯑꯗꯣꯝꯗ ꯊꯣꯡꯅꯥꯎ ꯑꯃ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗꯒꯤ ꯑꯗꯣꯝꯗ ꯑꯣꯏꯅ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯤꯁꯤꯜꯂꯛꯂꯤ ꯋꯥꯔꯤ ꯑꯁꯤꯒꯤ 6ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇꯅ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ